Hotel Mai Chakpada Mapan Sikre, Makoyi Manunda, Bangladesh Macha Yawi Hari. Jahi Marida Suriba Angang Macha Ama Yauna, Ngasi Angan Bada Central Kolkata Labor Hotel Ama, Mai Chaklakpada, Punna Miyoy Mapan Sikre, Sikiba Singadugi Manunda, Bangladesh Macha Ani Yawi Haina, Fire Department Minister na Fongduragli. Police ki Majungina Central Kolkata gi Manung Chana Laiba, Mirza Garib Street Mathol Manga Wangba, Hotel Kaya Thamliba, Yumaduda Mai Chaklakibani. Nongalamday pung mga minute ni mga da may chakpagi tawdog adugi report fangduna fire tender mga mafum aduda yawshinki makoy galori na police amadi disaster management gi personal singsu mafum aduda rescue operation chathabada sarugyaki makok thongba official amana fongdorpada mathol mga wangba building adugi miyoy marfu kanba ngamki fire department gi minister Kosik Chowdhury na fongdorpada sikhiba miyoy sing adugi masak maming khangdokpa loidri adubu makoy gi manungda India amasung Bangladesh macha kaya ama yawri Building adugi fibam yamna soki maduda hotel kaya hangduktuna leiramba aduda angapa fawi haina minister na makata ki mai adu short circuit amadagi horapa oiramba yai haina chingnariba adubu forensic examination gi result matung ina karamna horapano haiba adugi chapchaba maram khangbangam hairi building aduda basic safety and construction norms amata thabak oina paikhalamde loinana hotel sing adu chalaibada chana kanglon singi wamada thabak kaya ma chatharamba thengnai haina minister na makata ki Police officer amana fongdorpada asiba miyoi mapan gi hakchang fongbang ngamkhrabasu hengalakpa yari hairi